Tariqat Allah da taba lambi path to Allah Islam da lom da bachumba haibati hakikat phangna na ba thi bagi lambi marifati ilahi Allah taala bu khangna na ba kurba ilahi mapu wa nakna ba phangna bagi tasawuki chumdring yapi ba lambel haibati path to Allah adubo tariqat haina khangnai tariqat asi sheikh singna magi hisab da yapi ramba waibana maming tongan phangba yai maming amasung kanglon khenner basu punamaki pandam haibati dinmu mapung phan chatpa ngamna bagi pambai sepata sifate ehsan gi thak yoba ngamna bagi khong chatni haibasibati amatani thoidokna alim ulmana yanaraba tariqat mari khaktang lokhachari sistia tariqat Afghanistan ki nungchuk thangba herat ki manakta leiba apikpa sahar sista Christap samapan kunthra adwaida sistia silsila tambi bahauki masi tasawuf ki achauba silsila marigi khwaidigi ahanba tariqatni Abu Ishaq Samina Sairiya da halaktringaida Ibne Abbariya gi mazarga hek thangnabada ngasi mahapura ron challiba Jabal Kasiunda lamdam atugi Ameriki machanupa Abu Ahmad Abdullah bu dingi dawat din santok na bagi lambi tambiduna khalifa hapiki lamdam matu tamha ki makhada tariqat asibu sistia haina khangnaduna silsila asi chatharaki tariqat asi tarani thoi suba saptabdi da Hazrat Sheikh Muinuddin Chistiana kha thangba Asia gi Lahore Punjab amasung Ajmer Rajasthan da tambi bahauki mahak nongpok thangba Persia da Krista ka lising amaga chamaga manifu mathoi adwaida Allah gi Nabi Hazrat Muhammad sallallahu alaihi wasallam dagi thangtharakba Sayyid ki khandan amada pokhi Hazrana sahi mapal kak sobada Quran Hafiz oikhi amasung sahi kun sudringaida apokpa kainaki Hazrana alim amadi masail fika tambagi sumathakta ahen batamba pamlammi amasung Sheikh Usman Harndagi din nasigit nungi oiba tasawki mahi tamba phangjaki Hazrat Kha thangba Asia gi achoba imam alim amadi darshanik philosopher am oikhirami Kutubuddin Bakhtiyar amasung Fariduddin Atar mahaki murid oikhi Sahajan gi mamom ibema Jahanara Begum sahibsu sistia silsila da kathok am oikhi mahakna Hazrat Sheikh Muinuddin Sistia gi punchiwari munisal arwah hain mikthonduna amasung Mullah Saha gi punchiwari Risala i Sahitya ithokpirami Sistia tariqat ki amal manga khaktang thamjari ahanbada zikre zahari phong na tawba zikr ani sobada zikre khafi lon na tawba zikr sobada pas and fast ningsha sawada thamba zikr mari sobada murakaba manga sobada khalwat sila naitom pumta taba murid habide numit nipuni ki ibadat Qadariya tariqat asi tasawuf ki alim singh na yana rawat hoidokpa tariqat amani tariqat asi Persia gi Gilan shahar da pokhiba Hazrat Abdul Qadir Jilani habidi leibiramba lising amaga humdraga taretagi lising amaga chamaga humfuga manga phawba Hazrat Abdul Qadir Jilani rahmatullahi gi matungdagi Qadariya haina khangdarakhi silsila ase Islam gi shariat ta chetna yumpham oi Hazrat Sheikh Abdul Qadir Jilani po Gausi-e-Azam haibati the supreme helper haina khangnarami amasung Abbasid Khalifatna laita kharaba matungda Bahajat al-Asrar fir Paat Manaqib Abdul Qadir haibati the joy of the secrets in Abdul Qadir's mysterious deeds haina wahising ase mahaki matik magun phongdokpa wahai waina Baghdad tagi ngam khai lan khirami Hazratna Christap talising wa chadruk humdra gamari da China da changsin bikhi amasung mahakna taibang thadok triba phawba haibati mahakna laikhitaba si lising amaga changma ga humdra mathoi dani haibati taibang thadok tri phawba din Islam asibo santok pirami mahaki murid ki jingya hilal ad-din na China da din haibati din asigi nungi oiba ruh oiriba tasawuf ki achet pamara tahan bikhi tara tere suba saptabdi da Qadariya silsila ase Ottoman na khudum sanba Europe ki lepak singda paksan yauki Hazrat Sheikh Abdul Qadir Jilani rahmatullahi gi thoidokpa tasawuf ki lari khara thamjari hariba larik sing ase domna collect to wiraga nainabiba amasung Qadariya
tarikat asigi nunggi oiba amasung masi kanaba lobinaba ningsingjari ahanbada Futwa ul Gaib Futwa al Gaib English tamasibu Revelations of the Unseen haina arthan beyai mathangda al Fatah ar Rabbani masibu English ta The Sublime Revelation haina arthan beyai ohum subada Jala al Khawatir habidi removal of gears haina arthan beyai mathangda Kitab Sir al Asrar wa Mazhar al Anwar the book of the secrets and the manifestation of the lights haina arthan beyai mathangda Malfuzat habidi uttarens mathangda al Gunia li talibi Tariq al Haq habidi masibu sufficient provision of seekers habidi murid of the path of truth aina arthan bayai mathangda Khamsata Asara Maktuban habidi 15 letters mathangda al Fuyudat al Rabbaniya habidi emanations of lordly grace mathangda Bashir al Khariyat habidi glad tidings of good things mathangda answers to various important questions wang pakhum ilarik ni mathangda special prayers dua gi larik ni mathangda gate of poverty haribal rising asi tasawuf ki yam haksin ba amasung wahi gi habidi tasawuf ki achumba nunggi oiba larik sing gi manungda yam na khanna ba larik sing ni amasung ilham gi larik sing ni haina khannai Hazrat Sheikh Sultan Bahu Rahmatullah na Bharat ke nokchop thangba sarukta kadariya tarika chadokpada achongba thangdang lobiki mahakna zikar gi chana kanglon tarika pibirami nizat habit aran khubam divinity ase yamna kan be ibadat lining natraga sang na hen be ibadat lining na phangada banatte tayumsong mase masabu kathok laga mapugi nungsiba amasung phana dagi phangada bani mapugi nungsiba iskana mahak Allah ki mai kai yang singsan gani amasung sathan gani amasung dunia gi nungsiba apamba hanthan gani amasung phana na dunia gi apamba nungsiba sing ado thamoi dagi lokthokhi gani aduna mahak ki thamoi da Allah ka ki mafam phanglakani masina maram oiraga nizat amasung aran khubang gi lambi ado mahak ki mafam da hangdok pirakani hain haibirami mang haibirami la ilaha illallah ki pandam di fangani thamoi dagi sifat punamak mahan kharaga habidi thamoi dagi dunia gi gun punamak manghan kharaga Allah ki zat khaktangai hora ba matamda sinban da lun ga dabatanate nung da thunga daba ohen ga dabani mathang da lakhachari ba tarikat asi naksabandi tarikat ni yanaraba achoba tarikat mari gi manung da naksabandi tarikat achoba tarikat amani tarikat asigi silsila Allah ki nabi sallallahu alaihi wasallam dagi Hazrat Abu Bakar radhiyallahu anhu da thang tharaktuna lai masai kharagi silsila dadi Hazrat Ali radhiyallahu anhu dagi thang tharakpagi lambi yadli haibadi silsila do Hazrat Ali radhiyallahu anhu da thongi adugi matungda Allah ki nabi da thongi naksabandi tarikat ta Sheikh Yusuf Hamdani amasung Abdul Khalik Gazdabadi ki chetna kanglol lamtak lamjing kaya khodol tawbirami hairiba sing asi taramari suba saptabdi ki Sheikh Bahauddin Naksabandi dagi lamjing lamtak makhada pusin birakhibani amasung tarikat asigi maming su Sheikh Bahauddin Naksabandi gi matungda Naksabandi haina khangnaba hauki Naksabandi gi arthadi thamoi gi ahakpa pod haibadi thamoi da sakal surat semba achina chingpa artha hanba yai Bharata Hazrat Sheikh Baki Billah Berengi gi khuthang dagi tarataruk suba saptabdi da yaurakhi mahak Afghanistan gi Kabul da pokhi mahaki muridin singi marakta achoba mujadid al-Sani Sheikh Ahmad Shirihind amadi Delhi ki Sheikh Abdul Haq yawhauki Wahadatul Sahud Theory of the Unity of the Phenomenal World ki wakhalon thamduna la na thajanabi wakhalon sing muthatpikhi ningthauren Akbar gidi din ilahi gi mapal lan ba chatnarol gi mayokta hajarna lepikhi amasung sengtokpikhi amasung achumba hakki din Allah gi nabi na pubalak lamba Islam asigi asengma masakado pikhi khanghan bikhi matung tarakpada ningthau Aurangzeb su tarikat asigi murid ama oikhi tarani pansuba saptabdibda Sahawali wallana dengi bigyan da tarikat asida khongpham na duna choba thaudang lobikhi thoidok na panba yabadi
Bare Mujadid ki maktubat chithi ki khomjan balarikna din asida sahi lising muki mamang da lana thajanabi aran ohi laikhiba sing ado sengna nakhai sengna chumthokpi duna chumba lambi utpi ki uhanbi ki lamjing biki masimangna Sheikh Ahmad pu Mujadid Al-Sani haina khangna khibani haina Gulam Mustafa na mot pibiki amasung haibirami Quran amasung hadis ki hek matung da khwai de ki chawbalarik haibadi mahaki maktubat ni dela khachari ba maroi ba tarikat asi Sohrawadiya tarikat ni tarikat asi Sheikh Hazrat Abu Najif Al-Sohrawadi Laibiram bana Shok lising amaga maudra tarit tagina lising amaga chamaga humpuga nipan Hazrat na lingkhat pirambani tarikat ase Hazrat Ali radhiyallahu anhu dagi thang tharaktuna Junaid Baghdadi rahmatullahi alayhi amasung Imam Ghazali Hamid Al-Ghazali rahmatullahi alayhi phauduna lai hairiba tarikat haibadi Sohrawadiya tarikat asi tasawuf ki thodok pa tarikat singi manungta amani mahak ki mamak haibadi Hazrat Sheikh Abdul Najib As-Sohrawadi ki mamak nupa Sheikh Sahabuddin Sohrawadi na ibiram balarik da awariful marif na tarikat asigi sengkhraba textbook oi hauki larik aside ibiri tasawufta dingi tangkak mari lei masi hakchangi oiba habade nafs ki oiba parda haidok hanba ngamalli amasung rogi nizat habade aran khubam divinity phanghalli yengbiba yait ariful marif da wariful marif ki page manga taseng hairabada Islam da divinity aran khubam haiba ase haribulari asida karam nam sung karino haibado mayek sengna uba phangbigani Sheikh asina mahaki larikta haibade page chani ga kunthada amuksu haibiri kurba ilahi phangkhraba singdi kamil walini makoi wasil kawi wasil di mukarrar haibade Allah ga nakraba sing aduni amasung sabik iman gi khongchatta atopa singdagi mangda satkraba sing aduni thak asi yongnabagi tamakta naitom tana ibadat ta lenbagi kanglam khalwat khangdaba yade Sheikh na amuk sohai khalwat ki tamakta numini funi khanbagi maramdi masigi matamgi paring ase lanthokpada ruhaniyat ki sakulakpa uba phanglai amuk so Hazrat na hai dunia gi pot singya pam khawrang bagi khongchat amot pa niet wakalon singbo khalwat ki naitom taba amal asina tangdu laita halakani amsung sengdok khragani da wariful marif page 71 amadi 77 Sheikh Sahabuddin Sohrawadi amuksu haibirami naitom taba chila haibudin minifoni amagi khalwat ki matangda ayuk khuding parda amamam haidok khigani amasung mapuga nungda naknajapa urakani phanglakani aduna ayuk nifuna parda nifu haidokigani amasung miyobigi mahausa nature fitarat sengdokhragani mapuga naknajabagi iramda hallagani hikmat haibadi wisdom gi ifut mahaki thamoi dagi mahaki laitonda fudoraglagani Awariful Marif page 70 Kabi Asaiba Fakhruddin Iraqi amasung Lal Sabbaz Kalandar su tarikat asiga sokna samnaki tarikat asigi Sheikh Magdum Sarfuddin Ahmad Yahya Menerina Fawait al-Muridin Irsadat al-Talibin amasung Rahat al-Kuluf na singba mamaliyam labat tasawuf ki lairik sing ibirami amasung tasawuf ki dunyada masina chawraba mafhum kanduna lay. Hey there. Subscribe to my channel and also press this bell icon.